ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯐꯤꯁꯨꯕꯤ ꯄꯨꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯟ ꯊꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯊꯥꯅꯤꯟꯁꯨ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯥꯅꯤꯟ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯄꯥꯜ ꯑꯗꯣꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯥꯅꯤꯟꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯉꯥꯏꯉꯝꯗꯕ ꯃꯈꯩ ꯊꯣꯡ ꯊꯤꯜꯂꯝꯃꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯛꯇꯕꯗꯨꯗꯗꯤ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ, ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯟ ꯑꯃꯨꯛꯁꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯃꯄꯥꯟꯗꯒꯤꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯀꯧꯖꯦꯡ ꯍꯔꯧ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯏꯪꯂ ꯃꯦꯡꯂꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯇ꯭ꯔꯦ꯫ ꯊꯥꯅꯤꯟꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯃꯥꯁꯨ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯊꯣꯡ ꯑꯗꯣꯝꯗ ꯍꯦꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯑꯪꯀꯜ" ꯑꯁꯨꯝꯅ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯃꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯟꯅ "ꯑꯕꯦꯝꯃ, ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯀꯦ? ꯃꯃꯥ ꯕꯕꯥ ꯌꯥꯎꯔꯛꯄ꯭ꯔꯣ?" ꯍꯥꯏꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯁꯅꯥ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯟꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯞꯂꯝꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ "ꯊꯥꯅꯤꯟꯅ, ꯑꯕꯦꯝꯃ ꯀꯞꯀꯅꯨꯁꯤ, ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯁꯤ" ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯃꯉꯛ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ "ꯑꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ" ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯟꯗꯔꯤꯁꯨ ꯃꯈꯣꯏꯒꯤ ꯒꯦꯠ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯁꯨꯟꯗꯔꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯕꯥꯛ ꯐꯥꯛꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯁꯨꯟꯗꯔꯤꯅ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯗꯨꯗ ꯁꯨꯟꯗꯔꯤ ꯄꯥꯈꯠꯇꯨꯅ ꯊꯥꯅꯤꯟꯕꯨ ꯀꯧꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯅꯤꯟꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯨꯟꯗꯔꯤ ꯊꯤꯟꯊꯗꯅ ꯃꯄꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯁꯨꯝ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯟꯗꯔꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯕꯨ ꯁꯨꯟꯗꯔꯤꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯇꯥꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯛꯑꯣ, ꯒꯦꯠꯇꯨꯁꯨ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ, ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯅ ꯃꯪꯂꯦꯝꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯃꯪꯂꯦꯝꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯪꯂꯦꯝꯁꯨ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯃꯌꯥ ꯁꯤꯟ ꯊꯨꯡꯅ ꯊꯥꯅꯤꯟꯕꯨ ꯀꯧꯗꯨꯅ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯃꯪꯂꯦꯝꯅ ꯃꯆꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯕꯁꯨ ꯊꯥꯅꯤꯟꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯏ ꯑꯗꯨ ꯏꯂꯩ ꯂꯩꯗꯨꯅ "ꯑꯕꯦꯝꯃ, ꯑꯕꯦꯝꯃ" ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯥꯅꯤꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯨꯟꯗꯔꯤꯗꯤ ꯄꯨꯈꯞꯇ ꯀꯞꯂꯗꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯪꯂꯦꯝꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯁꯨꯟꯗꯔꯤꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ, ꯂꯥꯛꯑꯣ, ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ, ꯂꯥꯛꯑꯣ" ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯃꯪꯂꯦꯝꯁꯨ ꯁꯨꯟꯗꯔꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯁꯨꯟꯗꯔꯤꯒꯤ ꯃꯇꯧꯗꯨꯒ ꯊꯤꯐꯝ ꯈꯪꯗ꯭ꯔꯕ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯪꯂꯦꯝꯁꯨ ꯍꯥꯊꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯁꯨꯟꯗꯔꯤꯁꯨ ꯌꯥꯎꯅ ꯈꯨꯜꯂꯣꯟꯅꯕꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯕꯥꯅꯤꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯟꯗꯔꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯀꯞꯇ ꯀꯞꯆꯔꯤ꯫ ꯃꯪꯂꯦꯝꯗ ꯌꯦꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯣ ꯍꯥꯏꯅꯁꯨ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯁꯨꯟꯗꯔꯤꯗꯤ ꯃꯆꯥꯕꯨ ꯎꯅꯤꯡꯕꯗ ꯃꯁꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯕ ꯉꯝꯃꯝꯗꯦ꯫
ꯁꯣꯝꯗꯅ ꯊꯥꯅꯤꯟ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯃꯥꯁꯨ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯥꯅꯤꯟꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯏꯌꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯃꯅ ꯄꯨꯛꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯏꯪꯂ ꯃꯦꯡꯂꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯇꯝꯊꯤꯔꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯑꯃꯝꯕꯒꯤ ꯀꯣꯌꯣꯝꯅꯨꯡꯗ ꯂꯩꯈꯤꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯝꯃꯤ꯫ ꯂꯪꯅ ꯂꯪꯅ ꯅꯣꯡꯊꯥꯡ ꯑꯃꯨꯛꯃꯨꯛ ꯀꯨꯞꯂꯛꯄꯗ ꯑꯃꯨꯛꯃꯨꯛꯁꯨ ꯈꯪꯉꯥꯟ ꯍꯦꯛ ꯉꯥꯟꯊꯣꯔꯛꯏ꯫ ꯊꯥꯅꯤꯟꯁꯨ ꯅꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯉꯥꯟꯗ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛ ꯈꯥꯂꯛꯄ ꯅꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯉꯥꯟꯗ ꯊꯥꯅꯤꯟꯒꯤ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯁꯛꯐꯝ ꯄꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯟꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯃꯪꯂꯦꯝꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯂꯣꯟꯅꯕꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯅ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨ ꯃꯕꯥꯅꯤꯁꯨ ꯇꯞꯅ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯑꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯇꯝꯊꯤꯔꯕ ꯁꯥ ꯁꯟ ꯑꯃꯅ ꯉꯪꯕ ꯈꯣꯡꯕꯒꯨꯝ ꯉꯔꯪ ꯉꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯏꯐꯠ ꯄꯠꯊꯔꯗꯨꯅ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯑꯀꯤꯕ ꯃꯇꯧ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯃꯪꯂꯦꯝꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯁꯨꯟꯗꯔꯤꯗꯤ ꯃꯪꯂꯦꯝꯅ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯂꯛꯄꯒ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯃꯃꯥ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯕꯨ ꯈꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯤꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯇꯛꯅꯔꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯀꯝꯅ ꯃꯆꯥꯕꯨ ꯀꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯂꯒꯦ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯤ ꯅꯣꯡꯃꯥꯁꯨ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨꯗꯤ ꯃꯨꯠꯊꯠꯄ ꯉꯝꯒꯗ꯭ꯔꯅꯤ? ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯃꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯑꯗꯨ ꯀꯜꯂꯕ ꯏꯔꯩ ꯄꯨꯕ ꯅꯣꯡꯂꯩ ꯃꯥꯅ ꯂꯥꯛꯂꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯂꯥꯡꯇꯛꯅꯕ ꯏꯄꯥꯏꯕꯁꯤꯕꯨꯗꯤ ꯀꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯉꯥꯎꯕ ꯅꯣꯡꯖꯨ ꯃꯍꯥꯛꯅ? ꯃꯪꯂꯦꯝꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯁꯨꯟꯗꯔꯤꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯟꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯇꯟꯖꯥ ꯆꯥꯅ ꯅꯣꯡꯊꯥꯡ ꯃꯆꯨ ꯈꯥꯂꯛꯇꯨꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯊꯥꯅꯤꯟꯒꯤ ꯃꯁꯥꯗ ꯐꯨꯖꯜꯂꯛꯄꯗꯒꯤ ꯁꯨꯟꯗꯔꯤꯅꯁꯨ ꯎꯔꯦ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯇꯝꯕꯥꯛꯇ ꯀꯣꯟꯈꯠꯂꯒ ꯁꯨꯟꯗꯔꯤꯅ "ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯅꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯖꯨ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯈꯥꯛ ꯑꯔꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯅꯝꯊꯠꯄꯤꯔꯤ꯫ ꯃꯪꯂꯦꯝꯁꯨ ꯑꯁꯨꯝ ꯁꯨꯟꯗꯔꯤꯕꯨ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄꯗ ꯎꯔꯦ꯫ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯁꯨꯟꯗꯔꯤꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯣꯡꯂꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯪꯂꯦꯝꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯤꯗꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯪꯂꯦꯝꯁꯨ ꯁꯨꯟꯗꯔꯤꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ "ꯃꯃꯥ ꯏꯆꯥꯁꯦ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ꯫ ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯊꯨꯅ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ. ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ" ꯍꯥꯏꯔꯝꯂꯒ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯅꯕ ꯇꯧꯔꯛꯏ꯫ ꯁꯨꯟꯗꯔꯤꯁꯨ ꯃꯪꯂꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯥꯅꯤꯟꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨ ꯇꯝꯅ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯕꯨ ꯒꯥꯔꯤꯗ ꯊꯨꯅ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯕꯨ ꯃꯪꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯍꯤꯞꯍꯜꯂꯝꯃꯒ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤ ꯈꯔ ꯃꯪꯂꯦꯝꯅ ꯀꯧꯔꯨꯗꯨꯅ ꯃꯈꯣꯏ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯪꯂꯦꯝꯒꯤ ꯃꯪꯒꯣꯟꯗ ꯄꯨꯜꯂꯔꯤ꯫ ꯃꯪꯂꯦꯝꯅ ꯃꯆꯥꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯝꯃꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯍꯦꯛ ꯄꯜꯂꯛꯄꯗ ꯃꯁꯥꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯥꯗ "ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯗꯕ ꯌꯥꯔꯣꯏꯗꯣꯔꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯪꯂꯦꯝꯁꯨ ꯃꯊꯥ ꯁꯥꯅ "ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕꯅ ꯍꯧꯖꯤꯛꯄꯨ ꯊꯤꯔꯨꯗꯣꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯪꯂꯦꯝꯁꯨ ꯀꯞꯄꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯃꯪꯂꯦꯝꯗ ꯌꯦꯡꯂꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯪ ꯊꯨꯅ ꯆꯠꯂꯨ, ꯃꯃꯥꯡ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯊꯣꯛꯆꯥꯎ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ.
Mabu mukta kaurunaba taurusu. Thintakrabadi nasagi punsi tamba ngamde. Aduna matam lawba yade. Nasa sibudi akhoi mayamna sena haurage hairakhi. Manglemna pabungsu yaubiro. Nasadi amaiba adugi mayum chap chaba khangbasu natte. Ahing nongai oibanina hangduna chatpasu pharak tagani. Aduna pabungoina chapminarusi haidana. Makhut lona duna haijarami. Ahla dusu yaraduna manglengba loinana. Amaiba adu kauba chatkirami. Somdana maungna ha kharana themladuna. Sundari gi cholaba mafi marol adu hongtho handuna. Sundari bu senabirami. Aduga makhoi nupa khara amana. Wakhal tadana leiriba thanin bu kupna yengsenbiri. Ngaki matung ngasai gi wakhan tadana leiramba. Thanin mamit khangpang thoroktuna heblambadagi. Longna khangau haugalakduna. Ai chalage ai sida leiningde. Isana ai kaure haiduna. Langna phanaba ngamdana mayamna phari pulliba adu. Nanthoknaba honari. Mayamduna su masidi yararoi haiduna. Thauri khara thuduna thaningi makhong makhul anima. Thauri eduna punsinduna thanammi. Adubu thanin masadu ithak thakaladuna. Makhong makhuta punsiliba thauri sing adu. Mayane siktatuna thadanaba kana honari. Yengbada mataw adu kiningai mataw amani. Amomuksu thanin na kiba phanglaba khonjel amada kana lauraklami. Leiramliba miyam adudi thaningi tawriba mataw adu urubada. Masada mipaiba pakatpana makhoi kana amata. Thaningi manakta sangsenba ngamnaramde. Nupi angang khara amadi kireduna mayumda chenkibasu yawnarami. Adubu sundari di masage adugumlaba mataw adu yenglaga. Kapsaba natana karisu upai leiramde. Amomuksu thanin wakhal tarakpagum. Sundari da yengladuna. Thaninna. Ima yamna ware. Puliba phariba mayam se amukta thadokpiyu. Asumna haira ami. Mama sundari namu imagi bungo. Nang karisu tawrui. Ima leiri asi haiduna kamna. Masagi manak tamna sangchen khiduna. Masabu phajan punjiliba adu thadokke tawrakpa matam asidani. Thaningi mamit animak musuk musalakduna. Sundari da mamit ani duna yamna saungna yenglaga. Kiraba khonjel amada khangna nonglei. Muraba ikheng kya ma lepa leitana mayadagi sentharakduna. Mayadu su kiki laungna higalakduna. Mabu sangliba nupa na hamari mga amati. Ahal ama aniduda amuk yengladuna. Khonjel adu ani ahum phairaduna. Thaninna. Aina hatkani. Nakhoi suai namata lemna tharoi. Si haiduna akiba phanglaba khonjel amata kana lauraklammi. Sundari masagi mataw adu ubada kiraduna. Magi khongthang adu maning handuna masagi kaitharaba. Sakpham adu yenglaga yamna kapsarami. Lekaigi maungna ha ama ni leiriba adu nasu sundaribu. Amuk themjenbirami. Ngaki matung manglem amadi thokchawbu puduna yaurakli. Angakpani. Nasaidagi lawba khongba tawromba thanindu. Amaiba thokchaw changlakpadu hek urubadagi. Tumina kithikirum tawduna leikhirami. Yumaduda leiriba lekaigi miyam adudi. Angakpana puthan thanari. Aduba sundari di manglengki manakta sangsalakduna. Sundari na mo'y pabong isa si karino matawri. Isagi mataw sa iyeng pangamdre haiduna. Manglengki matada mamaya do upsando na kapto na laikirami. Manglem sa sundari ki mataw do iyeng pangamjati. Masada pawri ba nungay taba mi paiba mati. Masagi na magtawajaba kaya aduna. Manglengki miluda hurak liba mapira do pajaladuna. Masagi may nasagla bimagi no pi sundari bu iyeng laduna. Manglem na mama, adum na taong nusi. Amay ba sulagla ba din na isa si karisu tawlaroy. Asum na haido na sundari bu temjan birami. Amay ba tuksaw su mamaoy bimagi mataw do ubada nungay traduna. Sundari bu yengdo na tuksaw na. Imawi bema. Karisu waranuda. Ipagi kangja hijaba mahi kaya masijanaduna. Nasabo soyda na hanigi punsida. Ay na hanjalandu na nakwigi napamda soyda na sinagani. Mamaoy binang na adum na sontara di karam na tawgani. Mamaoy biyama na masagi na magtalayringay karamba laya pataba matana. Yanjan masokpa pan mangamgani haibagi. Maramado na imaoy biyama nasagi kalaga. Nang sutangga layba mamatawtay ko. Asum na nung sibak kwalay kondaman da sundari bu temjan bido na mamaoy bimagi. Tangna hapirami. Amay ba tuksaw giwado taba da sundari sumasagi da magta. Tangna pa na leplagi kankraba mali. Kapto na tuson masona na layrambadagi. Kapli ba do tokre. Sintaram mamapi do makuna patpat tay tuksaduna. Amay ba tuksaw da yenglaga. Sundari na pabong ay kaplaroy. Pabong na isabo mamayagi pamda mukta sinabiyo. Namong na isagi taway ba pigaw sana yazari si haiduna. Masada ileba inafiya do na pigaw sa duna. Amay ba tuksaw ki makong sok na kweram duna.
Masa thanin mu kanbiyu haina haijarami. Toksaw su miyanglaba momon minok ama nokladuna. Sundarigi makokta nungsina nanthabiraga. Toksaw na nasagi thawai bu aina angamba upay sizinaduna aina soidana kangani. Karisu wagano imaw ibema. Si haramlaga muk mamaye tu lesin kiduna. Ngasaydagi angaw apay amagum layramliba. Thaningi manaktam na sangsan kirami. Toksaw na manakta sangsalakpadu ubada. Thanindi amukka hena lakna panangamdaba haibadu oikirami. Masado nanthoknaba kana hainomba tawrei. Amusu changlakliba amayba toksawda yengnaga. Thaninna nang sangakanu. Aigi nakta naksilakanu haina kana law khungba hawraklami. Amayba toksawdu thaningi mong mataw kayadu ngahak yengnamaga. Manglem amadi sundari na layriba maikay adomda mamayon sankiduna. Toksawna. Ibungo ising asing magkuzaya maga. Tarian mana humlongba masamaga. Kara tuna puro hairaki. Mapamaduda layramliba makungyangba na hanupa masa makoyaman ni tawduna. Tarian adu tuna puragle. Asing baising kuzaya du galoy na amay ba toksaw da piri. Amay ba toksaw sumamit anido seno isanduna. Mana kangzaba laywa may sing adu da swalaga mo. Mamit adu tap na pangtokduna. Tanin da yenglay. Adu ga toksaw na. Yengo hepatraba miralamba olaba taway. Nangya pa magkaino ingon da hayro. Tanin makolado ani humlongduna. Kangna nuoga amay ba toksaw da. Mamit anido iraw law na yengladuna sumna hayraklami. Hemay ba ibu miralamba hayjaba susari. Nang nahonaribado kaydong nung da may pakpangamloy. Ay dinupa sige masadigi kaydong nung da tooy. Mabo ay napudo na satkani. Si haydo na toksaw da yenglaga. Kangna nonglay. Amay ba toksaw to masidika na raroy kanduna. Makuna pairam batarin masado asyang bising adu da lupladuna. Tanin gi masado patlaw na kalli. Lewa pazana swalwe sing adu na tanin ni masada sokpada. Masado may nasakpugum podrok sapugum saklaglaba mali. Hangmang ngamdrado na akiba pangnaba konjela mada. Tanindo law kong bahawraklami. May ba toksaw na mo. Naroon sumuhe miralamba olaba patraba taway. Nangi saktak ay napigani. Nangi apamba mahayo hayrami. Handakti tanin niyam na sawng na mamit anidong ngaksangang na. Amay ba toksaw di yengnaga. Kana akiba pangnaba konjela mada lawra duna. Asum na kumei. Ay di nupa sige masadigi kaydong nung datooy. Ay di nupa sige makoksadri pa makay. Kaydong nung da ay di mapamasitagi haloy hayraki. Layram ni ba miyam do di tanin gi oirak di ba mataw do da kira do na. Lam na taw di ba mayama do yeng do na tumin lay na rami. Amay ba tuksaw so tarin masado na kan do na. Tanin gi masada sang ni ba taway do toki na ba na rami. Adu bo tanin gi masada sang ni ba taway sidi. Yamna tamtiba haina tana ba yada ba tamtira ba. Miralamba ola ba taway mo oy ba na. Tanin gi masada gi toglo hay ba yaramdi. Amay ba tuksaw so upay letra do na manglem da yeng laga. Tuksaw na ibungo. Nasagi masada sang ni ba taway si. Asam ba taway nati. Adu bo karisuwagano. Pritay gi say siyala ma da ising ningniklaw nga hay do na tamu. Adu ba may jaw hong na ba siyam saro. Angang si sunakoy miyam na kupsiyan siyaw ko hayraki. Layram liba nupa mayama tu na haw daw tu na. May jawa du su hawat kre. Aduga layriba nupi mayama tu na silang tu na. Amay ba tuksaw na hayriba du magtawri. Pritay gi say siyala ma da ising ningniklaw na hay do na tanami. Makoy kara ama na lap na lay do na tanin bu kupsiyan siya nari. Amay ba tuksaw sumana hay kiba po say sing adu. Punamak suna layriba ni na masado kung guys do na pamtarami. Aduga mamang na pritay gi say siyala du tamlaga. Mana kangzaba kang balayon ti sola masondo na. Tanini masada sang ni batam tirba taway sige. Punsiwari eto yeng na baho na rami. Amay batuksak yung mahi angag pa ni. Lewa to hekson kibaga. Langlaba pritay say siyala to da yaw liba luro pa lay jay itaga to da. Mayak siyang na tanini masada sang ni bapataba taway eto gi. Hawkraba matang gi punsiwari uraglami. Kabita tabak silaw ti dabi. Mingon na kaya dabi nupiya mani. Maki mapuroy ba thoy ba na heklay kitabadagi. Piklaba masanupi Anjali gi kanbada watu na talay sarami. Mabudaw ibang oras ki hagdagdagi. Manipur sila dobiyoy na layrak pa sa himasing yamlakli. Bihari way zaraba sumaytay kulakta dobiyoy na layrak pa sa hipa na yamlabanina. Kabitagi awat apak kaya ama. Dekay gi masimasan kaya na dumyang senbirami. Adugo Anjali di maytay masama gumadum maghawrok pa na sa himari muksuraglabani. Mi kaya ama na nung sibira basu. Miyoy kara na di kabita ama di Anjali bu.
Tathi tawainana tawbiba amadi isakisu manadaba. Loan tinade zat khenai khanduna moibu nungsidaba misu adum yaudaba natte. Mayamgi minok maisa maraksida pikriba masagi khanduna. Kabita maithongna nokphet tawdana nongmata wai haiba tawdana. Masabu mimananaba ngamnaba honajari. Nongma numit amadani kabitane phisuba satke tawbada. Anjali si laki inarke haina yamna kana ningai tawra ami. Kabitana phanakana masabu sanaraga. Lehngnaba haijarabasu Anjali na yaba kauba leiramde. Masana yamalaktabadagidi kabita su upai leitraduna. Masabu puduna khullonabagi pukri achauba tamna phi suba laami. Pukri achauba du yauruduna kabita su magi phi supam thokpa adum suri. Manaktana pikliba Anjali chu chen chongduna sanari. Phairen pangkhalakpagi yaklaba nungsagi mesani yaibada. Soktadaba kanabu leikani. Lebak lei kawiya khangkan bi leirang masu. Kalaba magi leina sing adu khuithanba ngamgadaba nungsani haiba makyai. Asuma phi surambadagi wabaga nungsagi maisa adu kana. Kabita si masa adu yamna soktharami. Kabita su urum amada sangsinduna ngahak khangset langami. Yaklaba nungsa maisa adu dagi urumda sangselakpaduda. Masa adu munthakiduna kabita uiba hawlaklami. Thabaka wabaga asum uirambadagi kabita. Mafam aduda nungaina tumthakre. Aduba somdadi pikliba Anjali di. Mamana tumkhibaduda nokphet tawduna yanglamaga. Mamana suramba phi adu makut masa ani duna. Naiduna subi sanari. Adum nang hek tawromlaga phi amani paiduna. Mamana tawba adugu mataw tamladuna. Thadok sam thokpa mataw adumna pukri achauba adu tamna. Anjali se tamna kumthaki. Pikliba Anjali di pukri achauba adu asuki matik lui haibase khangdabanina. Makong masa aduna kumtharami. Adubo apikpa ngang oibanina masagi marep henay sing aduda lupthaki. Anjali yamna wana mama kaungnaba honabada. Angang nag-uwayrey sing adu panay yamna taksan kirami. Adum nang hekwana leramlaga Anjali mama kauba ngamdana. Saurba pukri achauba aduda. Mayam wari asi matang asayda luway jari. Wari sige iroy-luway basaru. Hayang amuk soydana pujarake. Ngasigini mayam dagi kaina na babiday lawjari. Matangi wari da mayam punamuk tengnarasi.